Ngarang numidang athengba pung 12 makhairom khara helakpa aduaida Imphal Saikhul lambigi Taruk Shuba IRB amadi Manipur Training Center gi marakta lambigi nakalda leiba uzau amada thengsinbadagi Hyundai i10 thoduna lakpa miyoi ama leikhidrei. Myanmar amadi More Gate number 2 paring singda leiramba leirak singgi sambal khazinkrei. Mafam kharada Myanmar na athingba pirakli. Thangmaiban AC gi oina chahi manga dagi 19 fawbagi manungda leiba angang masing kaya leibagi khangdokpaga loinana makhoi gi su chana thaknaba polam sing athubada pinaba honaragani haina Thangmaiban AC gi MLA KA Zoikisana hairi. COVID-19 dagi ngangthoknaba lengakna lockdown amadi curfew lauthokraba matung Manipur Fire Service na District Administration, Police, NGOs amadi local leaders singa khusamnaduna ngarang Manipur gi mafam kayada chemical solution spray paktaknana kapthokrai. COVID-19 na maram oiduna lockdown tokhibana ngasi the United Youth Organization singzamai wangma Baigyabati Laikaina club asina konba mafam singda chana thangnaba polam sing yenthokrai. Imphal East ki Adaksha P Bimola gi meeting makhada ngasi nongmada sizinagadaba chana thaknaba polam sing Nilakuthi Jila Parishad, Kontha Khabam Jila Parishad amadi Luang Sambam Jila Parishad ki miyamda yenthokrai. RK Fortune Developer Private Limited ki Managing Director Rajkumar Rameshona ngasi pasoi AC gi manungda leiba club singda chana thaknaba polam sing yenthokrai. Ngasi dagi hoduna tha ama chupna chathagadaba blood donation camp ama RIMS Hospital da hodokrai. Democratic Students Alliance of Manipur Desam Apunba Iraipaki Maherui Singh Panglob AIMS amasung All Naga Students Association Manipur Ansamna Kusamna na senduna pangthokrai. Kwakta Municipal Council Ward number 7 ki manungda leiba non-Manipuri migrant worker singda Kwakta Municipal Council ki chairperson Minarjan amadi mahaki mapuroiba social worker Anwar Alina makhoi gi mayumda chanaba polam sing amadi selgi tengbang pikhrai. Thawal district ki tongan ba mafam singda masa gi mayumda quarantine tawduna thamliba miyoi sing tangai fadana changdraba yadraba polam sing phanghanabagi pandamda DC Thawal N Bandanana ngarang COVID-19 Challenger haiba home delivery service ama hodokrai. Ani shuba phase oina Mairembam Leikai Youth Club Moirang College Gate amadi Cyclone Moirang ani na khusamnaraga Moirang Part 1 gi maru oiba mafam singda Moirang Police Station gi OC RK Anil Kumar Singh loina na hidak kapthokrai. Ngarang Women Action Committee for Village Protection Lakhipur Kasar Assam na baton torakpadagi pau coverage tawna bahaiduna Jiribam gi paumi khara chatpada Jirigat Police na athingba piduna coverage tawba chathan khidrai. Malem ki laichadama oriba coronavirus or COVID-19 na maram oiraga leibak sinba thungna lockdown lauthokhraba matam sida Jiribam district asida leiba Uchat Hall Pioneer Club UPC na yumthong chamaga nifu romda thongna ba potchai yenthokrai. COVID-19 na maram oiduna lockdown amadi curfew leikhibana Thawal district ki Tekchamda Sanjarsi loiduna nomagi sangom puthokliba Laumi Singh Yonfam leitaba amadi Sangom Singh punna lauba laklambasu laktabadagi awaba mayoknare. Delhi Police na Maulana Saad amadi Nizamuddin Markaz ki miyoi singhi mathakta case ama register tawkhrai. Malem gi oina hausi mayoknariba COVID-19 laichat asidagi maram oiduna su India da laina asina lekhidaba migi masing 35 sukhibaga loinana laina asidagi positive oiba case ki masingna 15,438 sukrai.